Nagagi micham taruk phakiba aduga mari lainana security force nang ngarang pi molding amate lailon wifi intervillage road ta thiba humbagi thabak chathabada miyoi mari phagatpa ngamne haire police agi fangba pau amana hai search operation aduda farba miyoi sing adude patbung village take thangkhong mang khong sai chahi yangkhai ma thoi mongbung tongne dage psycholet khong sai chahi nifu yunmin thang dingel chahi kuntaret amade kangomlal khong sai chahi kuntra ne Phare miyoi sing ado Kangpokpi district ke Khulai Paiba village volunteer group amage active cadre singne makhoi miyam dagi namduna senkhai thungphai tawba yauna tongan ba crime sing da chenaba miyoi singne Phare miyoi sing ado hojik thiba khangdana leiriba Nagagi misam taruk ado fabada chenaba sing oiramgani haibagi chingnaba lei adubo investigation chatharaba matungda chap chaba khangma ngamlagani hainasu police ki pau asina makha tare ngasi ayuk pung 8 makhairom tabada